ngasi ayuk phongkiba tungan Manipuri si phongsingdagi amasung thokiba thawdok wathoksingdagi maruoibi I pausing miyamna thamjagi ahanbada hoyelan pawdagi lakusaraga Consumers Affairs Food and Public Distribution Loisang Uchi Chahonda Sangaiprou amasung Koirengai gi Godown singdagi Cheng Truck mapot hena naronda singthokhrabra Huyen Bureau Manipur lengakna mari lainaba Union Ministry Union lengakna matamatamgi matungina pirakpa direction singi matungina state asigi miyamda AAY amasung National Food Security Act napsana singba scheme singi makhar yenthoknabagidam Manipur government ki Consumers Affairs Food and Public Distribution CAFNPD loisangna singsilaktuna loisang asigi lairiba Godown singda thamlakpa singi manungdagi Sangaiprou amasung Koirengai gi Godown singi akaknaba set kharadagi saurakna truck gari mapot sangwa henbagi yamlaba sing Uchi Chahonda naronda singthokhrabra haibagi wapum thorakle hauzik Khorambal Kaithil gi akoibida lairiba dukan sing yauna Greater Imphal amasung Tampaki District Headquarters sing yauna tungan ba mafam singda lairiba dukan singda miyamna thoidok hendona super fine hairaga khangnariba aduga laingak ki hakthengna mari lainariba CAFNPD loisangna Priority Rice haibna singma maming thonduna khangnariba sing makhalasigi mamal honglabada kilogram amada lupa 10 pinarakpaga iroinana waphamasi miyam section kharadagi hangnarakani Manipur lengakna masigi CAFNPD loisangi khuthangdi state asigi district taraga turukta lairiba apunba assembly constituency humpuda tungan scheme singi manungsana miyamda matam sana amasum sang naina phangangadaba sing assembly constituency kharada phangdre hainarakpi wapam sing thorakpana su wang asi hena pakthok sakthurakli loinana mari leinaba authority singi official oiba ayaba permit amasum mathau taba se sang amata yaudana loisang asigi Sangaiprou amasum Koirengai gi Godown singi akaknaba set singdagi yamlaba singthokriba miyoi singaduna kanano kari maram gino haib yauna makoina singthokriba sing adu amu hanjilakadoribra haib wangs tholakli wangsing asiga mari lainana pauksiyesina sathaba horakhiba investigation gi manungsana hauzik phawda phangbo report singi matungina singthokraba sing asigi manungda kumja English singaniga kunga mathoi English singaniga kungani thoi amasum English singaniga kungo homdoi goina Imphal West amasum Imphal East district ki manungsan ba tungan assembly constituency singi oina earmark toraba singi yamlaba quintal sing yawre haidi hairiba assembly constituency sing asigi tungan sahi sing akaknaba tha sing mari lenaba permit amasum mathau taba document amata yaudana singthokre haibasi saliba tha sigi kunga mathoi fawd laikhiba record ni hairi yamlaba assembly constituency singi damakta earmark tawduna thamba sing maraktagi hairiba makhal ani thokna khangnariba sing asigi yamlaba quintal singthokkhibagi mathakta mamang tha February English singaniga kungo homdoi gi aroiba phawbada unauthorized oiba mongda singthokna khibadagi numit adu phawbada hauduna lehoriba singi marakta makhatana kumja English singaniga kunamasum English singaniga kunga mathugi akaknaba assembly constituency kharagi oina earmark tawba tha kharagi yamlaba sing quintal singsu yawri haidi Pauksiyesina hiramasiga mari lainana satakiba investigation gi makhatana phanglakpa report ki matungina asigumba unauthorized oiba mongda hauzik phawbada CAFNPD gi Sangaiprou Godown amasum Koirengai Godown gi singthokna khiba sing adu Godown anisimaki akaknaba set number kharadagi nehri maramasina ngarang phawbada punna singthokkiba singi apunba quintal gi masingna lising yang gi mathakta oigen hari Maramasina hairibi yamlaba sing asi puthokpor tangai fadana truck mapot sangwa hena sejinaduna singthoki boigen hairi loinana yamlaba sing asi assembly constituency singi AAY napsana singba scheme singi beneficiary singda pinana ba thambadagi mari leinaba permission amasum document singba yaudana singthokpa ngamkriba miyoi singadu kana oinamgadagi haibadudi CAFNPD gi makok thongbo official sing amasum loisang asigi makhada sing paiduna thamliba Godown singi mari leinaba official singna soidana khangani hairi aduga yamlaba singthokre haibagi wakat laklibasi summi natragana lali haibadudi CAFNPD gi loisang oiriba minister na singthokraba sing sibu phangpham thokliba assembly constituency singi MLA minister singa hakthingna panthadana Sangaiprou amasum Koirengai gi Godown singda sangduna yengluba matamda soidana makki asengba khangani hairakpasu yauri
Seng oina hairiba godown sing asida leitrabasu official oiba record adi Sangaiprou amasung Koirengai gi godown sing akaknaba set kudimakta leifam thokpa seng Quintal Singi, Masing official record adumak lady Hensu, Pauxi is the Fundurakasi or Hensu, Paux Makatana Palakli. Makasa Tarakpo and Topa Omna, Kang Popia Masum Sandel District Taramba Poppy Pambi Singing Takre, Lushang Kun Maitakre, Sataragniba war on drug campaign gi Manungsana Manipuri illegal drugs in Marufang Namutak Paragaloina. Poppy Pambi sing amata Tanana Damak Sataraba Kongzangi Manungsana, Kang Poppy District ki Laishan Tanrui Kulamadi, Tingpai Kulgi Marak the Eker Kulum Park Saw Mapam Taramba, Poppy Pambi sing combined force Yanta Kredi, Nasi Poppy Pambi sing Yanta Kiba combined force the Yaukibis in Kang Poppy District Police, Manipur Police Training College, MPTC, Pangagi Personal Narcotics and Affairs of Borders, NAV, Narcotics Control Bureau, NCB, Taruk Suba Indian Reserve Battalion ki personal singamasum Forest Department ki official sing hari Amaramda ngarang Sandel District ki sakpi karong sub division ki manung sanba Khongtal ki area sarakna ekar maudraga mangarom na tharamba Poppy Pambi singsu combined team amana yantatuna mangan kre combined team asida Sandel District Police Manipur Rifles amasum Assam Rifles ki Sajik Tampak Battalion ki personal singna sarugya ki hari Combined team asina Poppy Pambi singasi yantat padanatana Poppy Pambi thabada sizinanaba saramba lauksang kunsu mai thadoki hari Poppy Pambi sing paktakna yantat pagi thabasi headquarter IJAR South ki miyang makhar Assam Rifles ki Sajik Tampak Battalion na Sandel District Police kusamnaduna satakiba drive amagi manungsana yantat kibani haidenisu pawsin makhatana fungdurakli Makasa tharakpo ina to papawmana Nagaland Mikhal Loikraba matung thokiba violence ki thawdok control tawna bo khonabada miyoyama shire Mamang thagi kunga treta pangthokiba Nagaland Assembly Mikhal Loikraba matung Mikhal ga mari lainana Noglapta thokiba violence ki thawdok sing police na control tawna bo khonabada kapkiba nungmai maruna miyoyama panbadagi lekatnaba ngamdana shikrari report singi matung ina Mikhal pangthokiba numit February kunga tre ki nungtil pung amarom tabada Noglapta leiba DC office gate manakta violence ko iba thawdo ma thoki BJP na polling station amagi bot thadabagi thabo amuhanna DC da ayiba sirol pisinduna haijaki adubu makhoina Mikhal hanana baijaki bu apmadu DC na ayaba pirakide maduna maramoiraga ngaranu midang BJP supporter singna lambi da thoktuna khongjang sangsin bawraki samna sangsilamba khongjang adu ngehak leiraga yaikai thingai bagi thawong sing sathaba horaki baga loinana lambi gi nakal da lebe dukan ama di building sing mai thaba horaki Miam ki kahen ba thawong adu bu control tawna bu hona bada police na nungmai kapki maduda miyo ama nungmai na pandunu lekidabani khongjang sangsin bada saruk yakhi ba miyo ama police na nungmai na kapada lekidabagi thawong adu bu BJP gi mekedi gi akan mamong na yaning da ba phungdoki ba loinana thawdo asida scenery ba police personal singi mathakta sapsa ba action lakhona ba demands torakli Mamang thagi kun ga treta pangthoki ba Mikhal aduda polling station kharagi oinadi pamdaba thawdok sing thoki madugi manungda polling station marite amuhana bot thadana ba election commission na khangalaki madugi matung ina ngasi ayuk pung tare tabadi gi horoga nungthul pung mari phawba taba phawba bot thadana ki ngasi amuhana bot thadana ki ba polling sing adudi zone hebeto AC gi new colony polling stations Sanis AC gi pangti bi Tizit AC gi Zaboka Village amasum Tonogyu AC gi Fatso is wing hadian su paus na makatan su phungdorakli Makasa tarakpo ina to papawm na lenga ki school phagaran si mission kadai desat khrabagi Lenin Puyam Thobal district ki Wangjing Tentha Assembly ki manungsanba Langathel khungang gi lairaba miyam gi matangai raba Maisang Langathel Aided High School gi sang matik sati school gi lairiba sang sing classroom sing si matam ga sunana simbina ba laitaba tanatana lainga na su hana yengbidre hana kanglei pa apunba lamjinglup KALL Langathel gi General Secretary Lenin Puyam na phungdurakli Paumi yaw na school asigi phibam sing yengsin minaraba matung Lenin Puyam na makata na phungdokibita class 1 dagi 10 phawbu leibi school asida mahairoi singbu room amata konadaba maramna lamdam asigi lairaba praja singi thamoi sokpa haibadu oire laingana sangshilibi school fogaran si mission kadai sa khrage khungang asigi lairaba praja singi amata ngairaba school asigi di yawdrabra Langathel khungang asi mi sing lising taragi matata leiba khulamane khungang asigi mi ayamana nomagi suraga sajaba lawmina yamboi khungang asigi amata ngairaba Langathel Aided High School asisu mahairoi masing yamna leiba school amane Langathel khungang asi sidul kasu eba national highway digi kilometer ahum tamak sanglaga leiba maphamne khungang asigi mahairoi sing yamna leiba thiba haibadu oire
lairaba masing yamba khungang asigi mairoi singna afaba private school singda satuna mahi tamnabagi khudong chaba sulaiti satok chasinda awaba kya mayoknabana arapa mafamna mahi tamba sapangamdi maramaduna mairoi su matik sana leijariba langathel edet high school asida laingana ngasi phawda thausabi yamna lebak thibani yamna sothana sidul kas ama oibana miyoi lising tara hena khundaduna leiriba khungang asid laingaki mapung fabi school amata thambidaba madi leiriba edet high school asisu laingana yengsinbidaba madi school asigi karigumba hiram amata laingana mi yeng sangbirakta si yamna nungaijati khungang asigi lairaba praja sing yengbiraga athubada laingana mi yeng sangbiduna laingaki mapung faba mahi sangama thambiyaki Langathel Edet High School ki headmaster Mayangbam Bisheshorna Phongdorakhibida hauju phawd school asigi oza mari khaktana approve oiraga masida lairibasi teaching da oza kungo humdoi non teaching da staff humni oza yauna pun staff kunga taru asidi approve tawriba oza mari gi tolopna yenabada yamna awaboiri Langathel dadi law loitaba amina Edet School oza oiranu hainare kholasi mahairoi sing siamba mari school asi hingna bokona bada oza sing ayamana law sing yon thoknare Class 10 fawba leiba Langathel Edet High School asida hausik mahairoi samri ga taraga humdoi romna mahitamli Langathel khungangi oina thabak suraga masasing ayamana mahi tamhanbo oibana school asida mahairoi masing yamlibasi afaba private school da thamaninglabsu masasing thabangamdi lamdam asigi larik lesu hairaba oza kyana school asi hithadana ba madi laigana su amuktang di miyeng sanglakhigani khanduna lairakpana ngasi phawba awaba mayam ama khangduna leiri hena su phungdorakhi Bosimna loba class 10 gi examination lainga ki amadi Edet school singi oina khwaidigi phobagi dama sei khudingi mana phangli school ni school asigi excitement record khudima ZEO office ta lebanga tani adobo asuk phajana yamna wana honari school si lainga na yengsin bibigi Mami tarakta ba adobo nomodi khanglakpa yai khanduna ojasna ngasi phaw khangduna lairi loina government ki Edet haibisidi admission fee lobu yadi Atai fishing su lobu yadabigi atingba mayam ama leibadina manage tawbada oza singda awaba ama leiri exam ama tawbada sel yamna sanglibani oza gi pikraba tolop asidagi puthoknaraga angang singi exam phawba pangthui school asiki thaba ama phawda oza singna khaina khaiduna ngasi phawba hingduna lakli Langathel Edet High School asikumza English nga mga samapan go humdraga nitoy da class 1 dagi 5 phawba hangdoktuna class tawba hawrakhiduna mathang awaba kya khangduna Khotnaraktuna class 10 phawba leiraba mahairoi samriga tarago humdoi na tamlibi school asi Manipur lenga nasu miyeng amuktang sangbiraga sothaduna leiriba khungang asi nungsibiu haina su phungdokhen su pawsin makhatana palakli makhasa tharak poina to papawmna luhongsi yadabagi damak thangna thinduna hatkre Sahi nauriba nupa mana maka nungsinari bi nupi edu luhongsi hairubuda yaraktabagi damak nupi edu thangna thinduna hatkre police ki mekaidigi phungdorakli Police ki report matung ina thaudo singara numidang wairam thokibani thaudo sida laikhidra victim adugi maming Lila Pavitra Nilami kawi ma kakinadagini aduga senariba nupa adugi maming na Dinakar Banalam kawi maha Srika Kulamdagini Lila Bangalore da leiba Omega Healthcare da thabak tawbani Dinakar na mongonda luhonglasi haudolama matamda laining laisul manadabana maramoiraga ahalaman singna ayaba pirak loi haiduna Dinakar da haudorakhiba wapamatu yadabadagi mabanigi marakta sayinaba singthoki madugi matung khanghaudana Dinakar na Nilami bu thang hanjin thinduna hatkibani hairi thaudo asigi matana police na case ma register tawduna thijinba hokre hainisu pawsida phungdorakli Makasa tharak poina sanaleba pawse dige to pawkrana yelho mising khaibung tanaringai mitomna singilam losin khidore asang kasar Yellow missing Kaibung Tana dun lading a Myanmar Gilapa Mitop Sing Singilam Luishin Kidore Haina Indigenous Peoples Forum gi President Asankasana Pundokre Indigenous Peoples Forum Sinduna Let's promote agri-horticulture farm hybrid team the agriculture amari horticulture gi matangda Kamjong district ki punge village ta pangtokiba nomugiweba seminar haudopugi thoramadura Asankasana makata naiki singi khul singda waribasi thengnabada achauba pulum hoiri Singilamda lambi thong mai ising marang kairabadi khara sapagadobadu ayamana fangdri haujik thengnariba awabasi ko hangi haibasi aikoina honaduna leire aikoina tawgadabadi tawroidaba hiramna thawai yaudun leire amang asing khaiduna achauba ahobama yelomi singi marakta thamjilamadigi aikoi maselgi marakta arai leita tatok tasin tawminaba araiba saminaduna setmilon fagana bo honarambada su mangkhre Yelhomi sing Kaibung Tanadun lading Lamsana lay haina
चाउथोक्सब मतिक चाना सिजनदना लेरिङैदा म्यांमारदगी लाक्पा मियोइ क्याना सिंसाङ नापोमसिङदा पोपी पाक्सना थादुना मंगहली अखोइगी लम मंगहलगा मखोइदी कैथेल मयोलदा लेदुना अखोइगी पुक्साक पाइसिनबा होरकली येहलौमिसिंगी मरक्ता लम लेबना लम पुथोकपा वखल लौसिंग लेबना वखलोन पुथोलगा पुथोक्तुना मपालगी कैथेल माइथीबा पिनबा होनाबा तंगाइ फदि अखोइना पुथोक मरांकाइना पुथोकलबदी मपालगी मी सांगलकपा याबगी फिबम लैराइखि Indigenous People Forum Treasurer Oinam Golfrek Social Worker Arambam Kamarjina Singba Kayasu Saruk Yakhenasu Pau Sida Makhatana Fongdorakli Makasa Tarakpoina Topa Paumna Sakthong Gas ki Mamal Lupa Yankai Hengakre Haukibata Nipalomasida Levasida Sakthong Gas ki Mamal Leng than a later Rabatunda Yum the Seasonary Sakthong Gas Cylinder Amadelupa Yankai Loinana Commercial Cylinder Amadelupa Sahunga Yankai Pasha Yankai Hengakre Haukiba kumza English singaniga kungani thoigi July 3 Indian Oil Corporation, Hindustan Petroleum Corporation amasung Bharat Petroleum Corporation Limited na sakthong gas ki mamal asi lengdana thamkibani asumna tha nipalong gas ki mamal lengdana leiruraba matung ngasi nauna hengalakhiba sina maramoiduna kg taraga mariga point ani gi domestic cylinder gi mamal asi New Delhi da lupa 1903 Mumbai da lupa 1902 ga paisa yankai Chennai da lupa 1913 taraga nipan ga paisa yankai amasum Kolkata da lupa 1908 yaukre loinana commercial LPG gi oina Delhi da kg taraga mapan gi cylinder ama da lupa 1913 taraga mapan yaukre LPG company sing da gas ki mamal hengat pegi sang manarabasu state sing da gas ki mamal manadriba simagi magi state sing na lawba tax ta khena ba leibedagini leba asigi yamna sawba kumai ama oiribi yoksang kumai gi moinana sakthong gas ki mamal khangen hengalakpa sida opposition gi makedi gi yaningdaba kaya phongdoknarakli atopa pawmadana High Court na sanahan kidraba MCS CC English nganiga taraka turuktigi SDC nipugo humdoi lawguna haibu gore phantu KSA Kumza English nganiga taraka turukta pangtokiba Manipur Civil Service Combined Competitive Examination 2016 adu asoiba aramna kaya yoramadigi Manipur High Court na sanahan kidraba examination adu da candidate oikiba singi maraktigi SDC gi post nipugo humdoi lawgani haiba State Cabinet ki gore phandokpiu haina Mairoi Loop Kanglei Park Students Association KSA gi serol amana phongdorakli Mairoi Loop asigi Publicity Secretary P Ranjan Amaitina Thadorapa Sirol Aman Hai Hairibe examination asi High Court of Manipur na sana kidabaga loinana English nganiga kungani thoida amuhana pangtholaga exam asigi result sahidu maktada haidokibe exam adu da mai paklawi candidate sing da offer form pi bawkre adu bolebak tv satlibe sai asigi February 19 da phanggibe State Cabinet ki mipamna SDC gi post nipugo humdoi hana pangthokiba MCS CCE 2016-2022 aduda saruk yakiba candidate sing adudagi khananaba lawrakibu wareb aduna civil service aspirant kayagi thamoi kahale MCS CCE 2016 asigi result lakthokiba galoinana offer form pibu sokre aduga amaromda MCS 2022 pangthoknaba satlibi sai English ngani kungo homdoi April kungo homdoi na matam leptuna leiri MCS CCE 2022 pangthoknaba thorang toringaida SDC post nipugu humdoi hana MCS CCE 2016 thakiba candidate singdagi khangani haibisi asuma khongthanga moiroi nauna hangdokiba district sing yenglaga SDC post nipugu humdoi si lawbani hairabusu handak ikuidana MCS CCE 2022 pangthoknaba thorang tawraga leiribana hanagi exam dagi khangani haibisi yamna lanba khongthanga mani exam ama haidokpa loiduna anauba exam ama pangthoknabagi notification thokpa madi form thajinba phawba loikraba matungda hanagi MCS CCE 2016 gi exam dagi ACS khangani haibisi satnaba yaba wapam amanati exam haidokraba madi anauba lawnabagi notification thokrabasu hanagi sit hengatuna hanagi candidate gi khangani haibisi exam gi kanglona madi natural justice thugaibani amaromda MCS CCE 2022 asi English nganiga kungo homdagi April kunthada pangtoknaba thorang toribasi lairiba sit vacancy yenglaga toromgani khale duka vacancy yengdabida notification thokrabra haibasi uhang poidi UPSC gi exam amatada natraga any competitive exam amada exam declare tawduna anover recruitment notification thokraba matungda sit vacancy lairi haiduna hanagi candidate sing khankibagi thawduk laikibra asigumba mawong madil tadaba thawong sina MCS CCE gi magun hantharhalakani hainasu paw sita makatana sa phongdorakli makasa tharakpoina naharol gi thawdang paukse digi lokosaraga Nagaland gi ex speaker yauna taruk hartkibagi prosecution sanction piraktabagi CBI na player file tokre
ꯍꯧꯈꯤꯕ ꯏꯪ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯃꯧꯗ꯭ꯔꯥꯒ ꯅꯤꯄꯥꯟꯒꯤ ꯑꯣꯒꯁ ꯀꯨꯟꯒ ꯃꯥꯄꯟꯒꯤ ꯑꯌꯨꯛꯇ ꯇꯤꯗꯤꯝ ꯔꯣꯗ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯈꯥꯝ ꯂꯩꯀꯥꯏ ꯃꯌꯥꯗ ꯃꯇꯝ ꯑꯃꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯌꯪꯃꯁꯣ ꯁꯩꯖꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯗ ꯃꯦꯖꯔ ꯑꯣꯏꯔꯝꯂꯒ ꯔꯤꯇꯤꯌꯔ ꯇꯧꯔꯕ ꯎꯈ꯭ꯔꯨꯜꯗꯒꯤ ꯁꯤꯝꯔꯩꯉꯝ ꯁꯩꯖꯥꯗ ꯅꯠꯇꯅ ꯅꯥꯒꯥꯂꯦꯟꯒꯤ ꯑꯦꯛꯁ ꯁ꯭ꯄꯤꯀꯔ ꯌꯥꯎꯅ ꯃꯤꯑꯣꯏ 6 ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯀꯦꯁꯇ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯁꯦꯡꯁꯟ ꯄꯤꯔꯛꯈꯤꯗ꯭ꯔꯕ ꯀꯃꯥꯟꯗꯣ ꯄꯔꯁꯣꯅꯦꯜ ꯃꯔꯤꯒꯤ ꯃꯇꯥꯡꯗ CBIꯅ CJM ꯏꯝꯐꯥꯜ ꯋꯦꯁꯇ ꯔꯤꯄꯣꯔꯠ ꯂꯟꯈꯠꯂꯛꯈ꯭रे ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯦꯖꯔ ꯁꯩꯖꯥ ꯌꯥꯎꯅ ꯃꯤꯑꯣꯏ 6 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯄꯤꯔꯛꯄ ꯗꯥꯏꯔꯦꯛꯇꯤꯚꯀꯤ ꯃꯇꯨꯡ ꯏꯟꯅ CBIꯅ ꯀꯦꯁ ꯑꯁꯤ ꯍꯧꯈꯤꯕ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯇꯔꯥꯒꯇꯔꯦꯠꯀꯤ ꯖꯨꯂꯥꯏ ꯊꯥꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯔꯛꯈꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ CBIꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯇꯝ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ RAPF ꯏꯝꯐꯥꯜ ꯋꯦꯁꯇ SI ꯑꯣꯏꯅ ꯂꯩꯔꯝꯕ ꯊꯣꯛꯁꯝ ꯀ꯭ꯔꯤꯁꯅꯇꯣꯝꯕꯤ ꯀꯣꯟꯁꯇꯦꯕꯜꯁꯤꯡ ꯈꯨꯟꯗꯣꯡꯕꯝ ꯏꯅꯥꯎꯕꯤ AD ꯑꯈꯇꯥꯔ ꯍꯨꯏꯁꯤꯟꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ CJM ꯏꯝꯐꯥꯜ ꯋꯦꯁꯇ ꯀꯦꯁ ꯑꯁꯤꯒꯤ ꯆꯥꯔꯖ ꯁꯤꯠ ꯐꯥꯍꯟꯈ꯭रे ꯐꯥꯏꯜ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ SI ꯀ꯭ꯔꯤꯁꯅꯇꯣꯝꯕꯤ ꯌꯥꯎꯅ ꯄꯔꯁꯣꯅꯦꯜꯁꯤꯡꯗ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒ ꯃꯥꯊꯣꯏꯒꯤ ꯗꯤꯁꯦꯝꯕꯔ ꯇꯔꯥꯒ ꯃꯔꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ DPꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯁꯦꯡꯁꯟ ꯄꯤꯔꯛꯈꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ CBIꯅ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒ ꯃꯥꯊꯣꯏꯒꯤ ꯖꯨꯂꯥꯏ 9ꯗ ꯐꯦꯛ ꯏꯟꯀꯥꯎꯟꯇꯔꯒꯤ ꯀꯦꯁ ꯑꯁꯤꯗ ꯑꯦꯛꯋꯤꯁ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯇꯝ ꯑꯗꯨꯒꯤ RAPF CDO ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯄꯨꯟꯕ ꯑꯦꯛꯋꯤꯁ ꯇꯔꯥꯒꯤ ꯃꯊꯛꯇ ꯑꯦꯗꯤꯁꯅꯦꯜ ꯆꯥꯔꯖ ꯁꯤꯠ ꯐꯥꯍꯟꯈꯤ ꯐꯥꯏꯜ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ CJM ꯏꯝꯐꯥꯜ ꯋꯦꯁꯇꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯗ ꯂꯦꯝꯍꯧꯔꯤꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯕꯨ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯁꯦꯡꯁꯟ ꯄꯤꯅꯕ ꯈꯪꯍꯟꯈꯤ ꯃꯗꯨꯗ ꯀꯦꯁ ꯑꯁꯤꯒꯤ ꯑꯦꯛꯋꯤꯁ ꯅꯝꯕꯔ 6 ꯑꯣꯏꯔꯤꯕ ꯅꯣꯡꯃꯥꯏꯊꯦꯝ ꯔꯥꯃꯦꯁꯣꯔ ꯑꯦꯛꯋꯤꯁ ꯅꯝꯕꯔ 8 ꯕꯥꯔꯤꯝꯔꯣꯟ ꯈꯥꯝꯖꯥꯏ ꯑꯦꯛꯋꯤꯁ ꯅꯝꯕꯔ 9 ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯔꯟꯖꯤꯠ ꯑꯦꯛꯋꯤꯁ ꯅꯝꯕर 10 ꯂꯩꯇꯥꯟꯊꯦꯝ ꯁꯔꯠ ꯌꯥꯎꯅ ꯑꯦꯛꯋꯤꯁ ꯃꯔꯤꯕꯨ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯤꯍꯥꯅꯨꯗꯤꯟ ꯆꯧꯙꯨꯔꯤꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ 5ꯗ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯁꯦꯡꯁꯟ ꯄꯤꯔꯛꯈ꯭रे ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯁꯦꯡꯁꯟ ꯄꯤꯔꯛꯈꯤꯗꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯇꯥꯡꯗ CBIꯅ CJM ꯏꯝꯐꯥꯜ ꯋꯦꯁꯇ ꯀꯦꯁ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯄ꯭ꯂꯦꯌꯔ ꯔꯤꯄꯣꯔꯠ ꯑꯣꯏꯅ ꯂꯟꯈꯠꯂꯛꯈꯤ ꯄ꯭ꯂꯦꯌꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯤ ꯀꯣꯔꯠ ꯑꯁꯤꯃꯛꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯁꯤꯗꯤꯡ ꯑꯃꯗꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯅꯕꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯊꯕꯛꯁꯤꯡ ꯑꯣꯏꯅ ꯄꯥꯏꯈꯠꯄꯤꯔꯛꯎ ꯑꯗꯨꯕꯨ CBIꯒꯤ ꯔꯤꯄꯣꯔꯠ ꯂꯟꯈꯠꯂꯛꯇ꯭ꯔꯤꯉꯩꯒꯤ ꯃꯉꯣꯏꯅꯅ CJM ꯏꯝꯐꯥꯜ ꯋꯦꯁꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯁꯤꯗꯤꯡꯁꯤꯡ ꯀꯣꯔꯠ ꯑꯁꯤꯃꯛꯇꯗ ꯆꯠꯊꯅꯕ ꯃꯥꯡꯖꯧꯅꯅ ꯊꯥ ꯑꯁꯤꯒꯤ ꯇꯔꯥꯒ ꯃꯔꯤꯗ ꯃꯇꯝ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯄꯟꯕ ꯌꯥꯔꯤꯕꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯅꯥꯒꯥꯂꯦꯟꯗꯒꯤ ꯑꯦꯛꯁ ꯁ꯭ꯄꯤꯀꯔ ꯊꯤꯅꯨꯁꯣꯅ ꯀꯣꯜꯀꯇꯥ ꯇꯝꯅ ꯆꯠꯅꯕꯒꯤꯗꯃꯛ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇ ꯂꯥꯛꯈꯤ ꯃꯗꯨꯗ ꯃꯦꯖꯔ ꯁꯩꯖꯥꯒꯤ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤꯗ ꯂꯩꯕ ꯃꯌꯨꯝꯗꯒꯤ ꯃꯦꯖꯔ ꯁꯩꯖꯥ ꯌꯥꯎꯅ ꯑꯦꯛꯁ ꯁ꯭ꯄꯤꯀꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯣꯏꯔꯤꯕ ꯅꯥꯒꯥꯂꯦꯟ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠ ꯇꯝꯅ ꯆꯠꯈꯤ ꯃꯗꯨꯗ ꯑꯦꯛꯁ ꯁ꯭ꯄꯤꯀꯔ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯅꯥꯒꯥꯂꯦꯟ ꯄꯨꯂꯤꯁꯀꯤ ꯌꯨꯅꯤꯐꯣꯔꯝꯗꯤ ꯁꯦꯠꯇꯕ AK-47 ꯔꯥꯏꯐꯜꯁꯤꯡ ꯄꯥꯏꯔꯒ ꯃꯔꯨꯇꯤ ꯀꯥꯔ 1000cc ꯇꯤꯗꯤꯝ ꯂꯣꯗ ꯄꯔꯤꯡ ꯇꯝꯅ ꯒꯥꯔꯤ ꯊꯧꯔꯛꯈꯤ ꯃꯗꯨꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ RFPF CDO ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯇꯤꯝ ꯑꯃꯅ ꯃꯔꯨꯇꯤ ꯑꯗꯨꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯇꯥꯅꯕꯗ ꯅꯠꯇꯅ ꯈꯥꯝꯃꯨ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯔꯥꯎꯟ 9 ꯕ꯭ꯂꯦꯡ ꯐꯥꯌꯔ ꯇꯧꯈꯤ ꯃꯗꯨ ꯐꯥꯎꯕꯗ ꯃꯔꯨꯇꯤ ꯑꯗꯨ ꯈꯥꯝꯗꯕꯗꯒꯤ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯅ ꯀꯥꯔ ꯑꯗꯨ ꯕꯒꯜ ꯂꯧꯈꯠꯂꯗꯨꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯑꯃ ꯀꯥꯔ ꯑꯗꯨ ꯇꯝꯅ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯦꯖꯔ ꯁꯩꯖꯥ ꯌꯥꯎꯅ ꯅꯥꯒꯥꯂꯦꯟ ꯄꯨꯂꯤꯁ ꯃꯐꯝ ꯑꯗꯨꯗ ꯂꯩꯀꯠꯅꯕ ꯉꯝꯗꯅ ꯁꯤꯈꯤ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯍꯥꯏꯗꯣꯔꯛꯄ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯈꯥꯝ ꯂꯩꯀꯥꯏ ꯃꯈꯣꯡꯅ ꯋꯥꯀꯤꯡ ꯆꯠꯇꯨꯅ ꯂꯩꯔꯝꯕ ꯍꯤꯗꯥꯝ ꯕꯨꯗꯁꯨ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯂꯩꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ CBIꯅ ꯊꯥꯒꯠꯂꯛꯄ ꯆꯥꯔꯖ ꯁꯤꯠ ꯑꯗꯨꯗ ꯄꯜꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯇꯒꯤ ꯂꯧꯈꯠꯆꯔꯒ MD ꯑꯌꯥꯁꯎꯗꯤꯟꯒꯤ ꯀꯦꯁ DSPꯒꯤ ꯊꯥꯛꯇ ꯊꯤꯖꯤꯟꯍꯟꯅꯕ MLA ꯅꯨꯔꯨꯜ ꯍꯁꯟ ꯍꯥꯎꯁꯇ ꯊꯝꯈꯤꯕ ꯋꯥꯐꯝ CMꯅ ꯊꯥꯖꯕ ꯄꯤꯈ꯭रे ngasi ꯐꯝꯈꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟꯗ ꯈꯦꯇ꯭ꯔꯤꯒꯥꯎ ACꯒꯤ MLA ꯁꯦꯛ ꯅꯨꯔꯨꯜ ꯍꯁꯟꯅ ꯍꯤꯠ ꯑꯦꯟ ꯔꯟ ꯀꯦꯁꯀꯤ ꯃꯇꯥꯡꯗ ꯍꯪꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ CM ꯕꯤꯔꯦꯟꯅ ꯍꯥꯏꯈꯤꯕꯗ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤꯕ FIR ꯅꯝꯕꯔ 16306/2022 PRT PSUS 279338427 IPC edit 304 AIPC case hojik kana thizili CM gi pakhum tarba matung MLA na MD Ayasudin sai humpu hokibe sai English ngani ga kungani thwegi jun thara Porampar police station mamamakta da thokiba lambi gi khudong thiba thaudok ta laikhide mak nomagi shuruga saba miyoini case asi DSP amagi level da IO ohenduna thijinbiyo hain hausa thamki CM na hai हाइरिबा थाउदो असि यामना नुंगाइतबा थाउदो अमनि मसिगी केस असि थाउदो हेक थोकपगा खुदकता केस लखतुना थिजिनबा हौख्रे अदुबु नुमित अदु नोंग यामना ताबा मरमना थिजिनबदा खरदि वाइ सथरिबि इन्वेस्टिगेशन असिदा सैटिस्फैक्टरी ओइदि हाइबना अवांगो थाकता येंगसिनगे हाइना थंखि अमरोमदा MLA ना मखा ताबा खेत्रिगाव AC गी CM हाइस्टी अमदि PMJAY गी मतंगदा हंगबो वहंगी पाखोम पिरदुना हेल्थ मिनिस्टर डॉक्टर सपम रंजन हाइ
Imphal East ki oina card operators impanel hospital sing thamli loinana card ki enrollment counter su Zenims thamli Imphal East ki oina outsource computer operator mari lei masigi manung da khetrigau AC the base taw amasu yauri ki mang hai Kendra si ki oina enrollment camp taraga mari amasu hangduna thamkhre Kendra si ki oina PHSC manga Ayushman Bharat Health Wellness Center ABHWC da upgrade tokre Ilbung HWC da CSO ama ANM ani MPW ama madi pharmacy amalai Naharup Makapat HWC da CSO ama ANM ani amadi MPW ama Moirangkampu HWC da CSO ama ANM ani MPW ama madi pharmacy ama laiduna thabak ningthina tawri hena thamki loinana khetrigau UPIC da transfer tawkiba MOS yauna MOS mari SN ama ANM manga left tech ama pharmacist ani amadi grade 4 ama lairi amadi PM abimgi makhada HWC kongbi anaubu sagat pa hore haba thamkenesu paus na makata na phungdurakli adu hausi koina di mya paus su matang sa lusinjarage masu myam pun anaubu update ngaminasi